Handakta India ki Union Home Minister Amit Shahana Lok Sabha election manungda media channel amada phongdok khiba laikhe madudi Manipur ki lanasi Lok Sabha election hek matungda haibadi Modi ki lengakna ahum subatam oina lakraba matungda nakan animak kauraga wari sanaraga warai sinama puraklagani haiba asini haujikti Modi ki sarkar su lakre jasinaba purakpada India lengakna lawgadawriba thaudang asi Kuki amadi Meitei anigi marakta thajanadaba leibasing thadoknaduna yashinno wari saduna khenaba leibasing taishinno Nakan anigi marakta compromise to haiba asida matarakadra karigumba yanadragana India lengakna masigi oiba formula ama lalakadra haiba asidani India lengaki compromise ki formula asi Meitei amasung Kuki animak punna leiminaba yaroidobana Kuki gi oiba tonganba lengak sason 6 sedungi makhada pigadra Meitei singbu SD gi lista pukhatlakadra Naga pistoki warai silasi su Manipur Naga gi sutonganba lengak sason 6 sedungi chatna hanba Nagaland gi Naga gi oiba akhannaba package piduna awang nongpo India da santi amadi hena tangdu laitaba phibam ama puraknaba poram kaya ama yalakadra haiba asi tongan ba India gi akhang ahi singna hainarakli Adubu kudimak oiba taragasu masibu compromise taunaba honabada India lengakna Manipur gi leijariba lam asibu inchi ama phauba lam ama heksokpa yaroi haina Manipur gi praja miyamna chetna lepkhre Masigi ona tainabada karigumba India lengakna Manipur gi leijariba lam gi saktam apunba gi saktam da singnarakpa taragadi Manipur gi lam inchi ama hekta mangba taragadi Manipur gi puarida amukta thokhidraba ikheng tanarakpa yabagi akiba oithokpasu leiribani Haujik leiriba Manipur Hill Area Autonomous District Council Act 1971 gi makhada leiriba Chinggi Autonomous District Council asi hen autonomy pinaba Manipur gi lengakna hanadagi department taruk teret henbagi thabak chalainaba transfer tawthokliba asigi mathakta state lengakna atopa department kullom gi mathakta thabak asibu sakti Autonomous District Council sing asida pithokiba transfer tawkhibada Kuki singi oiba tonganba lengak sason taliba demand gi solution purakpa ngamgadra natragana Manipur gi singi khundariba tongan ba tribe gi prup singi mihut henna lengak sasonda yauhannaba thaurangda haujik leiriba Vidhan Sabha State Assembly asigi mathakta ani suba legislature body oiba Vidhan Parishad State ki Legislative Council ama lingkhatlaga Kuki singi oiba tonganba lengak sasongi demand asibu loisinba ngamgadra haiba asisu achouba wahang amasu oiri Nakan anigi muknaba asi taishinabagi damakta reconciliation purakke haiba taragadi mathakki poram anisi changi reconciliation purakpada Kuki su makhoigi Akanba phirep khara handokpa tabani Kuki nasu tonganba lengak sasongi demand asi handoklaga Meitei singnasu ST gi demand asi handoklaga masigi solution asi purakpa ngamgadra Khudimak asi mai pakloidoba oiba taragadi Kuki singasi kanano haiba asi nainaba amuk changlaki Kuki singasi kadaidagi lakhi karamba matamda Kuki singasi Manipur asida changlakhi Makoi singasi indigenous people sing oibra haibadu India lengakta mayek sengna khangan masu changi Sahi kayagi mamangdagi Myanmar dagi sanglaktuna khundaraba Kuki singi mathakta majority oiriba Meitei singasina Kuki singbu hanthana yengbiba otpi naibiba amadi makhoibu lamdam masidagi tanthukningbagi miramda inthokningbagi wakhalasi mami phongnakibra masi karimata laikhide ahoinadum hanadagi khundariba Kuki singa Meitei singa anigi marakta Saro Moruna duna machin manau oibagi chingmi tammi amatani haina punna hingminarakhi State asigi lengak saswanda Kuki jo lairik laisu hairaba kaya ama reservation gi quota da sarkar gi achouba maru oiba pham kaya masu pairaga lakhibani Kuki singna tonganba lengak sason tandrabadi mahausa gumna punna hingminaba leiminaba asing ngamgadoribani ngasi thokliba lanasidi Manipur asibu thugainingba Myanmar dagi nauna changlakpa Kuki singna thuganba ngaktani Irang asigi haurakpham oiriba Churachandpurda base tauba Kuki gi organization amana Kuki haiba wahai asi pandana thokliba irang asi majority furup Meitei singasina
माइनॉरिटी की फुरुप ट्राइबल खुदिमक्ता लांदाबा मालहन्नबा ITLF ना वफम कया अमा फोंदोकपा खक नत्तना कांगपोकपीदा बेस तौबा कुकी की ऑर्गेनाइजेशन लुप अमा ओइरिबा कोतु की बैनर मखा असिदा चथरिबा लान असि मणिपुर असिदा खुंदारिबा ट्राइबल खुदिमक्का सोकनाबा लान इथनिक कन्फ्लिक्ट ओइबा मालहनबा असिना इंडिया की लुचिंगबा सिंग असिनासु लाउरिबनी मदुदी मणिपुर असिदा थोकलिबा लान असि मैतेई सिंगना ST की डिमांड तौरबदा खुंदारिबा ट्राइबल सिंगना यानिंगदबा पामदबदगी प्रोटेस्ट तौरकपदगी थोरकपा कांगलुप की मुक्नबा इरांग अमनी हाइना लान पाउथोकपीबा असिनी मसीमक्ना अचुम्ब ओइबा तारगदी नागा फुरुप सिंग असिना कुकी का पुन्ना मैतेई सिंगी मथक्ता करीगी लान हौद्रिबनो मैतेई सिंगी मथक्ता चथरकलिबा कुकी लान असिददी तसेंगना हाइबा तारगदी अरोनबा प्लान अमनी मसीमक्तना इरांग असि ममांग चहीगी मेगी तांग अहुमदा थोक्त्रिंगैगी ममांगदा कुकी की ऑफिसर अचौबा फमनाइबा सिंग अमदी सरकार की कुकी की एम्प्लॉई कया अमा नुमित तरानी कुन्नी वाटलिंगैगी ममांगदा सुटी लौरमलगा मणिपुर थादोकलगा चटखिबा असिगी करी मरमनो मसिगी मरुमदा करी अरोनबा लैबगी हाइबसी मियामना हेन्ना खंगनरे खुदिमक असिना कुकी सिंगने तालिबा तोंगानबा लैंगाक सासोन की डिमांड की सकलो लौरिबा 6 शेड्यूल कुकी की डिस्ट्रिक्ट सिंगदा चना हनबा असि मरम चादे लॉजिस्टिक ओइदे हाइबसी इंडिया लैंगाकता ममुत ताना खंगनबा अमसु संगी मेजॉरिटी ग्रुप ओइरिबा मैतेई हिंदू सिंग असिना माइनॉरिटी ग्रुप ओइरिबा ट्राइबल क्रिश्चियन कांगबुदा लंदाबा लैते चर्च मै थाखिबसु लैते चटखिबा मेगी तांग अहुम 2023 दा कुकी सिंगना मैतेई सिंगी युम कया अमा मै थारकपदा लमन खुंबा ओइना तंपाकी लमगी कुकी की चर्च सिंगदा अमांगा ताथोखनखिबा हाइबा असिदी कम्युनल रायोट की सेक्टम अमनी खुलंग लमन सिंगनबा अमनी इम्फाल दा लैबा कुकी की कैथोलिक चर्च कया अमा मै थारगा थंगनरगा लैरिबा तांखुनगी बाप्टिस्ट चर्च कया अमा मै थाद्रिबा असिगी मरम अमदी थंगनरगा लैरिबा नागा सिंगी मणिपुर की बाप्टिस्ट चर्च कया अमा अमांगता मै थाबा थोहनखिबा अमता लैखिदे इरांग असि धर्मगा मरी अमता लैनदे कुकी सिंगना नेशनल एंड इंटरनेशनल की प्लेटफॉर्म सिंगदा अरानबा प्रसार कया अमा संदोक्तुना तोंगानबा लैंगाक सासोन असि फंगनबा होनबा असिनी मणिपुर असि पिख्रबा स्टेट अमनी ट्राइब 35-36 हेनमना खुंदाबा मफम अमनी ममांगदगी सुहौना नागा सिंगना नागा पिस्टोक असिगी मखादा मणिपुर की सिंगदा खुंदारिबा नागा की डिस्ट्रिक्ट सिंग असिदा 6 शेड्यूल की सक्तम लौरिबा अल्टरनेटिव अरेंजमेंट असि थंबियु हाइबा डिमांड कया असि मैतेई फुरुप सिंगना यारक्ते चटखिबा तोंगान तोंगानबा इंडिया की प्राइम मिनिस्टर सिंग असिना वफम असि लुमना लौखिबा ngaktani मणिपुरना निंगथौ पानबा लैबाक अमा ओइरगा लाखिबा अमदी इन 1949 की अक्टोबर की तांग 15 दा मतम मदुगी यूनियन होम मिनिस्टर सरदार वल्लभभाई पटेल की लिचिंग मखादा मतम मदुगी मणिपुर की निंगथौ श्री बुद्धचंद्र महाराजपु शिलोंग दा कौरगा नमदुना मर्जर एग्रीमेंट सही तौहनदुना इंडिया दा यहोनखिबा मतमदा मणिपुर की ओइना लेजरिबा टेरिटोरियल इंटीग्रिटी ममांग थकी इतिहास परिंग कया अमा येंगनुरगा चिंगमी तम्मी मचिन मनाउनी मखोय अमतनी हाइना ngasi मक्सु चिंगमी तम्मी अनि की मरक्ता नुंसिनबगी मरी थंबा ओइना मेरा हुक्चोंगबा पांगथोक्तुना लैमिनरिबा फुरुप 35 तरुक सेमलगा लैरिबा फजख्रबा मिनी इंडिया अमगी सक्तम लौरिबा असिबु कनागुंबा फुरुप अमना फोर्स कया अमा सिजिनरगा मखोयगी अनिंगबा अपामदा थपक्ता ओंथोकपा हाइबसी इतिहास की परिंग असिबु थुगाइबा अमदी पुन्ना लैमिनरिबा हिंगमिनरिबा वाखलोन असिदा तपना सिंगसे फजलकपनी हाइना लौई अमरोमदा कुकी सिंगना म्यांमार की चिन कुकी कया अमा पुसिलक्तुना पोपी थारमदबा स्टेट असigi चिंगमाई कया अमा कोकथोकलगा पोपी पाक्सन्ना थारकपा अनौबा कुकी की खुल कया अमा सिमगलकपदा मणिपुर असिदा लैजरिबा डेमोग्राफिक इम्बैलेंस ओहलकपदा नतना लमदम मसिदा क्लाइमेट चेंज इन्वायरमेंटल इम्पैक्ट कया अमा थोगलकपा थिंगनबा लैंगाकना पाइखलकपा थौरांग सिंग असि इपेन पेनदे यानिंगदे हाइदुना मैतेई मचा अमना चीफ मिनिस्टर ओइ हाइदुना मैतेई सिंगी मथक्ता मरम सादुना लंदाबा हेक्ते याब्रा सरकारना पाइखलिबा थौरांग सिंग असि स्टेट की इंटरेस्ट नि नेशनल की इंटरेस्ट नि मसी मखोइना ज्ञान तादे ngasi मणिपुर असि मिजोराम सेक्टर दगी पुथुरकपा कानी ड्रग कया अमना लेबाक असि सिंगनबा अमा ओइरकलबा मतम अमनी
Amabu oirabasu nakal anigi marakta wari sanaba asi haudringaida wari sanabagi agenda term and condition asi khangdokpa amadi India lengakna wari sanabagi kauraktringaigi mamangda Meitei singna lawgadaba phirep singi matangda tongan ba akhang ahai khudimak asi tanaraga Meitei singi wakhalon ama lepthoktuna peace talki mamangda India lengakta Meitei phurupna thamjaba wafam sing haiba akhanaba memorandum ama representation ama India gi Prime Minister amadi Home Minister gi manakta delegation team ama senior citizen forum na luchingba oigera natragana tongan ba CSO sing kaya amana luchingba team unaduna pisinpham thoi masi mathau tai karigumba unaba si phangra phawbada team maduna memorandum adubu officially haibadi Prime Minister office natragana Home Minister gi office ta phangi haibagi lehubagi chening thamba darkar tarai masigumba memorandum asida yauriba masak sing asina tungi laibak lepada kanaba kaya amasu purakani memorandum asida marik chumba darkar leiba document kaya ama macha kaya ama hapchinba kaya amana apaba sing aduna hek ubada Meitei sing asi lande makhoina thamjariba asi achumbani thajagadoribani amaromdadi masina Kuki gi tonganba lengak sason gi demand tauba asi artha thugaloi masina mayak sengna khanganba yai memorandum asida yauriba masak sing asina nakal ani gi marakta wari sanabada machang amasu oihangadoribani loinana wari sanaba asida aikoidi Meitei singdi wafam masi India sarkar dasu aikoina Prime Minister amadi Home Minister animakta pishinbada memorandum adu dasu mayak sengna pankhre mayak sengna phongdokhre haina lepayai rigumba Manipur asibu furup ki oiba tonganba lengak sason 6 schedule asi chanahan bataragadi ekis policy asi mai pakhanaba honabada Meitei sing asibu bali gi hamming ohenbani haina lawroidabagi maram leite tasengmadi Meitei amasung Kuki ani wari sanagadaba natte nakal ani gi marakta hanadagi irang asigi mamangda thajanadaba nusinadaba karishu leite Kuki gi demand separate administration phangnaba khulai oina sizinaduna changchilakliba khongthang asidi India lengak Manipur lengak amadi Kuki singa phaminaraga wari sanaraga santi asibu hanjil hanba punna hana gumna leiminahanba changi masigi mathakta Kuki singna aranba itihas kaya ama semlakpa lam mapung phana kanchinba Meitei amasung Naga animakta landanaba thorang kaya ama yawba adu sugunu area da Kuki militant officer amadagi tahauba Kuki gi jalengam tana chatpagi thorang yawba aronba diary machak singadu English Hindi da handoktuna India lengak amadi India sad leiriba tongan ba miwai singda khanghanba amadi changi karigumba India gi lengak na Kuki gi dabi asibu tongan ba lengak chason gi satwo lawriba 6 schedule asibu hek chanan khibada Naga amasung Kuki ani gi ani shuba lanjau amasu tholakpa yai magi lam munabada hojik Kamjong district asi hot spot ama oiraklagani hekta pokhai yaribani masina lan gi lan ngakta ngaigadoribani Manipur pumba Akanba Lanbung ama oirakadoribani khudimak asi India lengakna thangpham thoi